Nagaland leiribu Kuki singna Manipur da thokliba conflict siga mari lenana kanagumba Kuki amatana Manipur da thokliba irang siga mari lenana wahai amata phongdokpa yaro haina keso Nagaland na phongdokre Thajaba yaba paw amagi matungena Kuki da seng supply toramba Naga macha ani Naga singna faraga waraklaba matungda wakhan tamina kre haide hariba polam singa du Nepali auto driver amagi khuthangda supply tawbune haide Lakadoriba date 25 asida Naga People's Union na Imphal da satkadoriba rally asibu ireja sing na punna saruk yaminasi haina zerol ama thurakre Warauba kaya lairaga su wari sanaduna iramdamse ingtapa puraknaba punamakna honaminase haina wai camp sana phongdokre lamdamsida laminariba kanglu purupsing amata oina nuksi sanana hingminaba natana lamdamsida sakhatpa purakpa oiroi paramasina warauba kaya lairaga su wari sanaduna iramdamse ingtapa puraknaba punamakna honaminase haina minister wai camp sana apel taurakle Wafam Singarang Literature ki lamdam sigi tungan ba aiba ahumda State Literature Award lan thokpagi thoramda mahana phongdokhibane Directorate of Language Planning and Implementation na Sendona Palace Compound da leiba MSFDS ki Palace Auditorium da pangthokiba thorongga mari leinana Minister na makhata na haikibada corridor na khunai sida achawa mangal ama pidibane achikoma khunai amagi yamna maru oiba hiram sida award phangliba aiba singbu thagaba phongdoksari han so phongdokhe aikogi state se phibam amada lerambadagi hojikti sor khara hondorokpa horaklabani thokliba irang sina maram oiraga state se ki semilon the sound na chaitheng pidi ban blockade chathabana nomage chara taliba singda achobu chaitheng pibata natana lamdam sigi Semilon the so asoba sapu piri yaning the lairaka supaminadana wari sanaraga wakal taminana ba honamina se tangdu laitadraba lamdam sida saukhatpa poropangam lo hade Sipaina ngak tu na more dagi bus da Imphal tamna lakpada na khoi halakano halaklabadi hatkani haina lauksilaki haina subitana phongdorakre May 3 2023 dagi Kuki zona konsen basengi purup singi maraktagi lamhen tu hen bakhara amasung makhoi kholai paiba seng khakta natana makhoi ga law lining amasung chaksa yothak manaba Myanmar da leba mitop singa phawba khusamnaduna Manipur dagi legislature gi power yawpa union territory separate administration lawgani haituna Haurakhiba Lanbu Manipur amasung Union Lagak na Warochin Poraktabadagi ngasi sahi ahom hena parkpugi manungda thengkhang kyarakta Manipur Lagak na lanjalakliba IDP singbu masagi mayamda hanjalhangani haibagi thajaba kyara hana pikhrabaso thabakta mapungphana pangthoraktabadagi lanjalakpa singa makhatana unabada tongan relief camp prefabricated house alternative housing complex singpada larakliba nupi angang yauna IDP singa unaduna makoina phongdorapa puningi wakhalgi wafam singbu miyamda haktheng paudambagi sarwa moina mode ward number 7 haino makhongdagi lanjalakhibi irengum subita sahi kuntrama panmupuroba laikhidraba I Inaw na hai more dagi sipai na ngak senduna Imphal yawna babas da tonghanduna porakpagi lambi da Kuki singla nung thomjilakhi amasung aikhoi da onsenduna amuhana na khoi halakano karigumba halaklabadi hatkani haina su lauksallakhi haina pautamlakhi Solid Waste Management Plan gi apu masage machumna lausangam kunthra mangle hade Imphal West ki lamsang police station na konba lamdeng haina khangnariba mafam asida leiriba saubi laukhongi akoibada leiba law sangam kunthra gi mathakta law panba yadabadagi masigi mahutta ikai thibina singba tharaga yonba natana lawpham sing asigi lawpu singgi atopa pambai leramdre law oduna phawseng puthokpasu yadrabanina sangam kunthra henba labuk sing asigi lawpu singdi lamdeng da leiriba Solid Waste Management Plan ta pusilakpat phatta haudi singi marakta yaurokpa bottle sing khandoktuna kilogram amada lupa tare mapan gi company singli yonbana hingnabagi sinphamsu oiramlai zawbi lokhongge kobida lairiba lopham sing mangsin taksilakli basi maphamasigi environment ki oiba zawba issue amasu oiramlai kumja 2009 dagi sangla sagalakba lamdeng gi Solid Waste Management Plan ase kumja 2015 dagi Imphal Municipal Corporation na konba mapham singdagi pusilakpa phatta haudi haidokam haijenpham oiraklibane laingaki mari renaba authority na plan sining thijana chalairaktabadagi ngaside afaba thabak singi damak semgatluba plan asina lamdeng miyamgi yegnaba oiba horaklei zawbi lakhongge kobida leiriba lobuk singa silebak le haufabada mapale ramdaba lobuk singne adabo plan asida haijiliba haidokliba phatta haudi kayage machumna zawbi lakhongda sentaraktuna masiga kobida leiriba lobuk singda phattaba amara kaigi
masum tasenduna sandorapodagi nga phawba lakhong asidagi phaduna sanaramdre phibam asidagi laktaba wahangde Imphal Municipal Corporation na konba mafamsingdagi fata haudi sing yumthong khudingdagi IMC na lokalaka punamak lamdeng da haijilaga Imphal City buna smart city ohengani haibagi thawong lairabra IMC na hakthengna natraga outsource tawba agency singna pusilakliba amonakai singa sigi phibam kanana yingsili amasung laksili habisisu khanadaba yaratre ngasdi lamdeng harim pharmacy sterasik oina fataudi langthokam oirakle amasung lengak na ningthijana yingsindabadagi lamdeng miyamdi amonakai singa sina hingbagi lambi thadalaka dawre haina phongdorakre puwari semdoknaba honaba yaroi haina phongdorakre Zopra Berona Lusingba NLC FGN Ukrul amasung Kangpopi District Thokliba Kangluki irang asina misa miyam yauna sei thengna haliba se akanna mo ongda condemn tawbaga loinana puwadi semdok na bahonarakpadi yaba ngamloi haide misamda awaba pikadaba amasung khudong chadaba mayokna hangadaba thabak thoram sing khulai paiba lup sing natraga mioi amatana tawroidabani hana lobasigi rally wali affairs ke serol amana phongdorakle Sahiyasigi anganba thadagi hauraga ngasi phawba satharagliba irang asina mamal jamluba punsi kya manghanba yum yauna lan thumkya ama ata thohanba se engna sekna nuksi sanana leminabagi phibamda sauna kaiba piri litan sarai khong mulam songpel sathakiba mehat sing amasung thadau baptist association ki luchingba hum hat kiba amasung naga misam taruk phajilaga thamkiba amasung yum kya mai thadokiba thodo ado NNC FGN yaningda phongdorakle cheroduna hait lamkhai claim tauba puwarigi pothokuna nainaba natraga phuruk kanglukki wari pothokpa se achumbani haina lokpham thokte naga amasung kuki phurukki miyosing na khangba yaba khangduna amasung laman khomningbagi wakhal thadoknaba lop asina wafam sing thamlakle NNC FGN lamdamasda ingtapa puraknaba amasung phuruk masel nuksi sanana laminanabagi wakhalonda khongpham setn leptuna lakle adumoinamak nakagi ipaipugi lamda puwarigi wafam pusilaktuna masagi khando miyoi kalup kharana madu semdok sadoknaba honaraklabadi madugi mayokta laigane haide naronda changlakpa khudimak mathang manaw naina tanthokani haina Amit Shah na phongdokhre Government Lebas the law kind of Naron the Sanglak Sing Ting, but then at the Amamta Oina Masakang to the Lebasagi Wang with the Tantokani Hana, Union Home Minister Amit Shah Pongdo Kray, BSF ki founder Amasung Ahaba Border Guard Puning Sing Duna Pang Tokiba, Rastamaji Memorial Lecture Sarugyara Duna Union Home Minister Amit Shah Hai, Government Kusem Gi Oina missing Yamkaranabugi Tawong. Yahaloi Hiramasigi Matang the border state Oliver Tripura Assam Amasung West Bengal Chief Minister Singami Pampang Tokane Kusem Yoina missing Yang Khatpagi Ahongba Purakliba Si Lautuna Bani Haraduna Amit Shah Hai BSF Nasigoma Lautuna Batsi Mai Pakaloi the Bane Nasidi Tripura Assam Amasung West Bengal Nasigoma Wakalon Si Sogat Pagalunana Mitop Amata State Singers the Sanghalaro Hade Mahana Hai BSF Nangam Kainga Pakaktanatana Kungangi missing Amasung Police Station District Collector amasung District Superintendent of Police ka khusamna duna law kaina sanglakpa sing masak khangdokpa makoina sanglakpagi lambi thidokpa amasung huranbagi lambi thidoknaba paw phawnabagi thong ama oigadawribane BSF ki thodang aside siguma masak khangdokpa amasung asigumba thawong thingbane haide Home Minister na makatan hai aten matang gi manung the border state hongi Chief Minister Singami pham pangthok tuna mitop sang silakpa thingna bathaba kangkhalalagani haujikti Maoist loisin kibagum mitop sang silapagi thaba se loisinna ba matam oire hana phongdokhe Paramedics amasung angang yauna Israel ki air strike singna kha thangba Lebanon da meoi tara hatkre Israel na Lebanon gi mathakta chathariba attack singi manung da Manang kha thangba mafam da paramedics taruk amasung Syria da gi nupi masa ama yauna punna meoi tara sihan kre attack atuna Israel amasung Lebanon da leiba Hezbollah singi marakta chathariba lan ado ceasefire ama lauthokraba matung thorakpa irang singi manung da khwaidagi anoba oide USA na lusingba Israel amasung Hezbollah gi marakta lan lepna ba honarakpa thabak singi manung da ceasefire ama lehen khibane adubu ceasefire laina nakalani dagi attack sathanabagi thabak lepa leitre ngarang Israel gi maike dagi satharapa air strike adugi ahanba ado hanawiye kungang da thoke maduda Hezbollah gi Islamic Health Association da thabak tawba paramedics mari siki aduga topa ani amana soki bane haina Lebanon gi Health Ministry gi maike dagi phongdorakle ani subai strike ado ngara ayuk coastal province ma oidiba nahar da leiba der kadon kungang da thoki bane strike ado da Syria gi nupi masa ama Al Rizala
Swat Association ki paramedic group aduda thabak tawba paramedics ani sihan ki haire